ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯅ 12ꯔꯛ ꯁꯨꯕ ꯖꯨꯅꯤꯌꯔ ꯒꯥꯔꯜꯁ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟशिꯞꯀꯤ ꯇꯥꯏꯇꯜ ꯂꯧꯈ꯭ꯔꯦ ꯑꯣꯜ ꯏꯟडिꯌꯥ ꯐꯨꯠꯕꯣल ꯐꯦꯗरेशनꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦशꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ ꯍꯧꯗꯨꯅ ꯑꯅꯟꯇꯄꯨꯔꯒꯤ RDT ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯠꯊꯔꯛꯈꯤꯕ ꯖꯨꯅꯤꯌꯔ ꯒꯥꯔꯜꯁ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟशिꯞꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯃꯅꯤꯄꯨꯔꯅ ꯓꯥꯔꯈꯟꯗꯕꯨ ꯒꯣꯜ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟशिꯞ ꯑꯁꯤꯒꯤ ꯇ꯭ꯔꯣꯐꯤ ꯂꯧꯕ ꯉꯝꯈ꯭ꯔꯦ ꯆꯠꯂꯤꯕ ꯁꯦꯁꯟ ꯑꯁꯤꯒ ꯊꯥꯔꯒ ꯃꯅꯤꯄꯨꯔꯅ 13ꯔꯛ ꯆꯦꯝꯄꯤꯌꯟशिꯞ ꯇ꯭ꯔꯣꯐꯤ ꯂꯧꯕ ꯉꯝꯕ ꯇꯤꯝ ꯑꯣꯏꯔꯦ ngasi sanakhiba final match ta mai paktuna champion trophy loba ngamhankiba goal ani adu laurembam meneka amadi remi thoksomna mathangsitna match ki minute 36 amadi 38 chatpada chankhibani manipur gi team gi lip defender oina sanakhiba sarangthem elena na khudong thiningai oiba ball ama sanabagi damak referee na red card piduna match ki minute 19 da field amadi match tagi tanthoki final match achi mai pahanaba achoba thodang lawkiba sanaroi tabitha khadimna player of the match ki title loki manipur na mai pakpa ngamlakpa asida team manager oiriba TH boyaina hai sanaroi singka hena honabadagi champion oiba ngambani masida sanaroi singna mafam asida chinjak manadragasu nongma kanaraga sanaba match oikibana sanaroi singna chaba yaba sing sinki amaromda chatliba sanaroi singnasu champion oidaba yade haiduna team gi spirit ta sanakibana championship trophy asi loba ngamani haiki makha tarakpa pawda numit humni gi manungda dam hangdoktrabadi khongjang changsilagani mayang imphal maikei gi ngami amasung lomi miyamna thengnariba ichaugi awaba asi koknaba ithai dam khodrak thonggi sadar amadi nongmaikhong ongamlen dam asi lengakna numit humni phawbagi manungda hangdokpiyu madu natrabadi mayai lambi thingba yauna khongjang kaya changsilagani haina apunba mayang imphal lowrok committee na khangalakli hiram asiga mari leinana ngasi mayang imphal kaithelda pangthokpa pawmi singa unaba amada committee gi secretary yumnam nanauna hai loktak pattagi mokhalakpa isingna maram oiraga mayang imphal gi akoibada leiriba ngagi farm amadi lokpham kaya ising tumjin khibadagi maikei asomgi miyam kokta khut hapnare maram aduna loktak pattagi mokhalakliba ising asi chenthakhinaba ithai dam khodrak thonggi sadar amadi nongmaikhonggi ongamlen dam asi lengakna numi humni phawbagi manungda hangdokpiyu madu natrabadi state asida leiriba lomi lup ngami lup amadi CSO singa khusamnaraga ban yauna khongjang kaya changsilagani haina mahakna makha tana phongdokhi makha tarakpa atopa paw khara update tawjari kukina maiteida landabadi kumja 2015 gi August 19 dagi hokre PAPPM illegal immigrant kuki singna maiteida landaba horakpadi mamang sahi 2019 gi May 3 dagi natte tasengna maiteida landaba horakpadi kumja 2015 gi August 19 da moreda khundariba maitei singda hokrabani haina People's Alliance for Peace and Progress Manipur PAPPM na phongdorakpaga loinana August 19 bu sahi khudingi illegal immigrant singi makhutagi manipurgi yalongmi singbu kanjaba numit haina ningsing thorom pangtholagani hairi PAPPM na Prime Minister Narendra Modi Union Home Minister Amit Shah amasung Manipur Chief Minister Nongthombam Birenda thaba cherol amada mathaki wafam asi phongdokladuna kuki illegal immigrant singna influence kuki lusingba singi matenga loinana hingsa gi thawong kaya ama chathaduna Indian state singbu tangdu leitadaba phibam amada lakhanbani haibasi voluntary social organization loop asigi asetpa thajabani hairi Manipurda inner line permit system ILPS chanahallu haina noreda khundariba maitei singna kumja 2015 gi August 19 da chatkhiba shanti gi oiba khongchat ama thugaiduna kuki illegal immigrant singna maitei gi mathakta hingsa gi thawong sing chataduna landa khibani maram asina kuki illegal immigrant singna yalomi maitei singda landaba horakpa asi mamang sahi 2019 gi May 3 da natte kumja 2015 gi August 19 dagi hokrabani aduga asigi matangda aikhoina ningsingba yaba illegal immigrant kuki singna moreda khundariba Manipurgi yalongmi phurup ama oiriba Naga community da kumja 1938 da landaba hokrabani masina makha taraktuna kuki Naga ani gi marakta sahi 8
ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ PAPPMꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ 2015 ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯏꯟꯐꯣꯔꯁꯃꯦꯟ 8th ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯣꯞꯁ ꯑꯦꯟ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ 2nd ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯝꯖꯥ 2015ꯒꯤ ꯑꯥꯒꯁ 31ꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯕ ꯂꯩꯈꯤꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈꯤꯕ ꯊꯧꯗꯣꯛꯇ ꯄ꯭ꯔꯣꯇꯦꯁꯇꯔ 10 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯏꯔꯥꯡ ꯑꯗꯨꯗ matam adugi outer Manipur MP 𝗙𝗘𝗓 matam adugi Family Welfare Minister 𝗙𝗙𝗓𝗕𝗔𝗡𝗜 amasung MLA 5 Waifei amasung 𝗙𝗙𝗓𝗔𝗗𝗡𝗜 Churachandpurda leiba yumsing mei thaki matam aduda kuki community singi member khara phurup asigi luchingba singa matenga loinana Manipurda ILP channarakpada kumja 1958 matungda Manipurda changlakhiba illegal immigrant sing masak khangdoklagani wafam asina akiba leibadagi kuki phurup singna kumja 2015 gi August 19 da Moreda Maitei singna ILP demand tawduna peace ki khongjat rally chatpada hingsa gi thawong sing chathakibani rally aduda saruk yariba sing kuki community na nomai kapsinduna landa chinduna amadi atai khuchu kulai kaya sizinaduna landarakpadagi rally aduda saruk yakiba maitai kaya aso apan nanghanki masida natana attacker sing aduna maitai council more MCM amasung kha nongpok apunba nupi lupki office building amadi maitai community gi dukan sing amadi lanthum kaya mai thaduna amang ata thuanki loinana maitai gi lanthum kaya amasu makoina lut tawki asigumba thawong sing chatharabasu more da leiriba Manipur Police Commando singna karisu tawdana tumina yengduna leiki matam adugi makok thongba police officer kuki phuruki miyoina oibana karisu tawdana order pidabagi karisu tawba ngamdana leikibani haiba matam aduda mipum khudimagna khangnaki hainasu PAPPM gi cherol aduna makha tana phongdorakli cherol aduna makha taraduna sahi kayagi matung hanna plan tawduna laklaba ngapigani hanna plan tawduna laklaba thorang amagi makhada mamang sahi kumja 2019 gi May 3 da kuki singna armed military singi matenga loinana kuki na dominate tawduna leiba mafam singda leiriba maitai singda landaba yum mai thabana singba thawong chatharakibani kuki organization singna thokliba irang asibu maitai na horakpani haina aranba propaganda sing chathari haina su phongdorakli makha tarakpa pauda hokhiba numit kharani sida nong leptana chubana Thoubal district ki tongan tonganba mafam kaya ichaugi awaba mayoknare hokhiba numit kharani asida nong leptana chubana maram oiraga Thoubal district ki tongan tonganba mafam kaya ichaugi awaba mayoknare hairi yum kaya isingna thumjinkhre ngagi farm amadi low kaya amang ata thokre district asigi manung channa leiba lamding sangai yumpham amadi tenthagi mafam kaya da wangjing turelgi imai pathorakpadagi lamdam adongi yum kaya isingna thumjinkhre lokpham kaya amadi ngagi farm kaya su isingna thumjinkhibana chauna amang ata thoonkhre ka hena imai wangkalakliba turelgi torbang chingda local MLA gi matenga loinana CSO sing amadi lekai miyamna hojik leibak thonjinduna ising thingbagi thabak chathabadagi hojiki oinadi ising chenchindre adum oinamak makha tana nong taraklabadi lamding sangai yumpham amadi tentha khakta natana akoibada leiriba khul kayadasu yamna chauna ichaugi awaba mayoknarapa yabagi phibamda leiri Thoubal turengi oinasu isingi imai asumusung wangkhalakpana maram oiraga turel asigi manakta khundariba sing mipaiba poknare hairi makha tarakpa pauda relief camp da leiba ama heart attack ta laikhidre Kaibul Police Station na konba Laisoi Singi Tangmu Water Sports Complex Relief Camp ta leiba inmate ama ngasi ayuk pung 10 rom tarakpada heart attack torpadagi laikhidre heart attack ta laikhidraba inmate adugi maming Asem Inau chahi 95 apokwa laikhidraba Asem Lukhoi kawi mahak Churachandpur gi Thikang phaidagi lanjenarakuna relief camp asida leibani mahak ki asengba yumna mayang Imphal kokchaidagi ni hairi mahak irang asina maram oiraga Laisoi Singi Takmu Water Sports Complex Relief Camp da leirakibani hairi laibak thiba thawdo aduga mari leinana relief camp asigi volunteer khoirom sanjoina hai mahak masa thabak amagi damak relief camp asidagi thoklubani mahakna thabak chathoklingaida relief camp da leibasingna
ꯏꯅꯥꯎ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯌꯧꯕ ꯃꯇꯝꯗ ꯏꯅꯥꯎꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯂꯦꯡꯈꯠꯄꯒ ꯂꯣꯏꯅꯅ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯣꯔ ꯈꯔ ꯍꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯣꯏꯔꯥꯡ CHCꯗ ꯂꯥꯏꯀꯠꯅꯕ ꯄꯨꯈꯠꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯃꯣꯏꯔꯥꯡ CHC ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯅꯥꯎ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯏꯅꯥꯎꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯕꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯔꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯦꯝ ꯏꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯅꯨꯄꯥ 2 ꯃꯆꯥꯅꯨꯄꯤ 1 ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯇꯥꯟꯕꯤ ꯚꯤꯂꯦꯖ ꯈꯣꯡꯁꯥ ꯂꯧꯀꯣꯜꯒꯤ ꯑꯍꯥꯡꯕ ꯂꯝꯗ ꯁꯥꯔꯤꯕ ꯌꯨꯝꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯙꯅꯦꯁꯣꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯃꯣꯟ ꯀꯝꯄꯨꯒꯤ ꯂꯩꯇꯥꯟꯕꯤ ꯚꯤꯂꯦꯖ ꯈꯣꯡꯁꯥ ꯂꯧꯀꯣꯜꯒꯤ ꯑꯍꯥꯡꯕ ꯂꯝꯁꯤꯡꯗ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝ ꯇꯥꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯝ ꯁꯣꯛꯄ ꯂꯩꯇꯦ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯑꯃꯠꯇ ꯁꯣꯛꯄꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯙꯅꯦꯁꯣꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯕꯥꯃꯣꯟ ꯀꯝꯄꯨꯒꯤ ꯈꯣꯡꯁꯥ ꯂꯧꯀꯣꯜꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯏꯪꯈꯣꯜ ꯂꯩꯖꯗꯕ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯍꯟꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯎꯅꯗꯨꯅ ꯏꯁꯇꯔꯟ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯕꯥꯃꯣꯟ ꯀꯝꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯅꯍꯥꯔꯣꯜ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀ꯭ꯂꯕ, ꯕꯥꯃꯣꯟ ꯀꯝꯄꯨ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯅꯤꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯔꯕ ꯌꯨꯝ ꯂꯩꯖꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯁꯥꯖꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯂꯣꯀꯦꯜ ꯂꯧꯃꯤ ꯂꯨꯞꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯥꯖꯂꯦꯟꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯌꯨꯝ ꯀꯩ ꯇꯥꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯇꯥꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯝ ꯁꯣꯛꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯗ ꯁꯣꯛꯄꯁꯨ ꯂꯩꯇꯦ꯫ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯍꯣꯠꯅꯗꯨꯅ ꯌꯨꯝ ꯇꯥꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯔꯛꯇꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫